ꯂꯥꯜ ꯍꯧꯕꯒꯤ ꯏꯍꯧ ꯑꯁꯤ ꯌꯥꯝꯅ ꯃꯔꯥ ꯇꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩ ꯃꯇꯝ 1949 ꯀꯣ 40ꯁꯀꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯆꯠꯊꯔꯛꯂꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯒ ꯏꯚꯟ ꯑꯜꯐꯥ ꯏꯠꯁꯦꯐ ꯁꯤ 1979 ꯒꯤ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯀꯣ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯦꯄ꯭ꯔꯤꯜ 7ꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯋꯥꯏꯗ ꯍꯧꯗꯣꯛꯈꯤꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯔꯦꯁ ꯕꯔꯋꯥ ꯀꯣ ꯑꯗꯒꯤ ꯑꯔꯕꯤꯟꯗ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀ꯭ꯋꯥꯅꯆꯤꯡꯕ ꯑꯅꯨꯞ ꯆꯦꯊꯤꯌꯥ ꯂꯨꯆꯤꯡꯕꯁꯤꯡ ꯑꯣꯏꯗꯅ ꯂꯥꯛꯑꯒ 1980s ꯀꯣ 83ꯒꯤ ꯄꯦꯔꯦꯠ ꯑꯗꯨꯋꯥꯏꯗꯒ ꯌꯥꯝ ꯀꯟꯅ 80sꯒꯤ ꯃꯇꯝꯁꯤꯗ ꯌꯥꯝ ꯁꯤꯒꯅꯤꯐꯤꯀꯦꯟꯂꯤ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯀ ꯐꯪꯗꯅ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯈꯠꯂꯛꯈꯤꯕ ꯃꯇꯝ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯐꯥꯎꯏ ꯗꯦꯟ 2003ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯚꯨꯇꯥꯟꯒꯤ ꯑꯆꯧꯕ ꯀꯦꯝ ꯑꯃ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯃꯣꯏ ꯑꯗꯨꯋꯥꯏꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯨꯝ ꯃꯊꯪ ꯈꯔ ꯃꯔꯥꯏ ꯆꯥꯏꯊꯔꯛꯈꯤꯕꯀꯣ ꯑꯗꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯜꯐꯥ ꯁꯜꯐꯥꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯄꯣꯠꯀꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯈ꯭ꯔꯦ ꯗꯦꯟ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯈꯔ ꯂꯩꯍꯧꯕꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯗꯨꯒꯨꯝꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯒ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏ ꯑꯦꯇꯦꯛ ꯇꯧꯏ ꯍꯥꯏꯁꯦ ꯁꯤꯗ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯒꯁꯨ ꯌꯥꯎꯅ ꯁꯤꯅꯤ ꯑꯗꯨꯅ ꯂꯥꯜꯍꯧꯕꯒꯤ ꯄꯣꯠꯁꯤ ꯏꯚꯟ ꯏꯟꯀ꯭ꯂꯨꯗꯤꯡ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ 1950sꯒꯤ 49ꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯔꯒ ꯆꯠꯊꯔꯛꯈꯤꯕ ꯏꯔꯥꯕꯣꯠꯀꯤ ꯔꯦꯠ ꯘꯥꯠꯀꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯗꯨꯝ ꯏꯁꯨ ꯑꯃꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯨ NSN IMꯒꯤ ꯀꯔꯤ 97ꯗꯒꯤ ꯑꯩꯈꯣꯏ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯂꯩꯔꯛꯑꯦꯀꯣ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯝ ꯃꯔꯝ ꯑꯃꯅꯤ ꯑꯩꯈꯣꯏꯗ ꯁꯤꯗ ꯑꯟꯔꯦꯁ ꯊꯣꯛꯄꯒꯤ ꯀꯣ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯊꯦꯡꯅꯕꯒꯤ ꯇꯧꯕꯗꯗꯤ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯄꯥꯋꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯕꯥꯛ ꯂꯩꯉꯥꯛꯂꯤꯕꯁꯤꯡꯁꯤꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯏꯍꯧ ꯍꯧꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯗꯥꯏꯖꯦꯁ ꯇꯧꯅ ꯁꯦꯟꯅꯕ꯭ꯔꯥ ꯁꯦꯟꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯋꯥꯍꯪ ꯀꯌꯥ ꯊꯣꯛꯂꯛꯏ ꯃꯔꯝꯗꯤ ꯍꯧꯔꯤꯕ ꯏꯍꯧꯁꯤ ꯑꯩꯈꯣꯏꯅ ꯍꯧꯔꯦ ꯑꯗꯨ ꯍꯧꯕ ꯃꯇꯝꯗ ꯍꯧꯔꯤꯕꯁꯤꯒꯤ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯑꯣꯄ꯭ꯔꯦꯁꯤꯞ ꯅꯠꯇ꯭ꯔꯒ ꯁꯄ꯭ꯔꯦꯁꯤꯞꯀꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯁꯤꯖꯤꯟꯅꯗꯕꯤꯗꯀꯣ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯐ ꯅꯦꯒꯣꯁꯤꯌꯦꯁꯟ ꯍꯥꯏꯅ ꯃꯥꯂꯦꯝꯗ ꯆꯠꯅꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯤ ꯃꯌꯥꯝ ꯑꯃ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯦ ꯂꯥꯏꯛ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯈꯣꯡ ꯁꯥꯅ ꯏꯁ ꯇꯤꯃꯣꯔꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯇꯥꯃꯤꯜ ꯏꯂꯥꯝ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯃꯇꯥꯡꯗꯒ ꯂꯩꯈꯤꯕ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯁꯣꯕꯣꯒꯤ ꯑꯗꯒꯤ ꯁꯨꯝ ꯕꯥꯜꯇꯤꯛ ꯁ꯭ꯇꯦꯠꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯖꯔꯦꯟ ꯑꯗꯒꯤ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁ ꯃꯌꯥꯝ ꯆꯪꯁꯤꯟꯅꯔꯤꯕ ꯍꯧꯈꯤꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯐ ꯅꯦꯒꯣꯁꯤꯌꯦꯁꯟꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ USSRꯒꯤ ꯀꯩꯅꯣꯒ ꯂꯩꯕꯥꯛ 34-35 ꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯂꯩꯅꯈ꯭ꯔꯤꯕ ꯀꯣ ꯃꯤꯈꯦꯜ ꯒꯣꯔꯕꯥꯆꯣꯚꯀꯤ ꯃꯇꯝꯗꯒ ꯏꯈꯦꯡ ꯑꯃꯠꯇ ꯇꯥꯗꯅꯒ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ 35 ꯊꯣꯛꯈꯤꯕ ꯑꯗꯒꯤ ꯌꯨꯒꯣꯁ꯭ꯂꯥꯚꯤꯌꯥꯒꯤ ꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯔꯤꯖꯣꯂꯨꯁꯟ ꯄꯨꯔꯛꯄ ꯃꯇꯝꯗ ꯚꯥꯏꯑꯣꯂꯦꯟꯁ ꯉꯥꯛꯇ ꯅꯠꯇꯕꯤꯗ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯐ ꯅꯦꯒꯣꯁꯤꯌꯦꯁꯟ ꯁ꯭ꯇꯥꯕ꯭ꯂꯤꯁ ꯇꯧꯔꯕꯁꯤꯡ ꯑꯁꯤ ꯔꯤꯐꯔꯦꯟꯁ ꯂꯧꯔꯒ ꯇꯧꯕꯁꯨ ꯑꯗꯨꯝ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯤ ꯃꯁꯤꯒꯨꯝꯕꯁꯤꯁꯨ ꯏꯇꯧ ꯇꯧꯕꯁꯤ ꯎꯗꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯛꯄꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯀ꯭ꯌꯨꯔ ꯑꯣꯏꯕ ꯑꯟꯔꯦꯁ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯏꯝꯄꯦꯛ ꯃꯌꯥꯝ ꯑꯃ ꯄꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯏꯁꯨꯁꯤꯗ ꯈꯕꯔꯁꯤꯡꯅ ꯀ꯭ꯂꯦꯝ ꯇꯧꯏꯀꯣ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯆꯠꯊꯕꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯅꯥꯀꯟꯗꯒꯤ ꯑꯣꯏꯕ ꯁꯦꯡꯗꯣꯛꯄ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯌꯥꯝꯅ ꯗꯤꯇꯦꯜ ꯑꯣꯏꯕ ꯃꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯇꯒꯤꯀꯣ ꯀꯔꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟꯗꯨ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯃꯁꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯄꯤꯕ ꯇꯥꯏ ꯃꯁꯤꯅ ꯀꯔꯤ ꯑꯩꯈꯣꯏꯗ ꯏꯝꯄꯦꯛ ꯄꯤꯔꯛꯀꯗꯒꯦ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯨꯞꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯄꯨꯁꯤꯟꯅ ꯃꯊꯧ ꯇꯥꯏ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯅ ꯇꯦꯕꯜꯗ ꯂꯥꯛꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯤꯟ ꯋꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯁꯨ ꯑꯍꯥꯟꯕ ꯑꯃꯗꯨꯅ ꯐꯥꯏꯅꯦꯜ ꯄꯣꯠꯇꯨ ꯅꯠꯇꯕꯅꯤ나 ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯒꯤ ꯁꯣꯛꯍꯟꯗꯅ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯆꯪꯕꯁꯨ ꯆꯪꯉꯤꯕꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕ ꯄꯣꯠꯁꯦ ꯃꯁꯤꯒꯨꯝꯕꯁꯤ ꯍꯟꯊꯔꯒ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯣ ꯑꯗꯩ ꯃꯔꯝ ꯆꯥꯕ ꯔꯤꯖꯟꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯔꯤꯖꯣꯂꯨꯁꯟ ꯑꯩꯈꯣꯏ ꯆꯪꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯁꯤꯅ ꯍꯥꯟꯅ ꯊꯝꯒꯦꯀꯣ ꯑꯌꯥꯝꯕ Okay, thakachari.
ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯖꯕ ꯑꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ former ex-CM ꯅ ꯋꯥꯔꯣꯜ ꯑꯃꯁꯨ ꯊꯝꯂꯛꯂꯤ ꯃꯁꯤꯗ CM ꯑꯣꯏꯕ ꯑꯣꯏꯗꯕ ꯄꯥꯏꯈꯠꯂꯝꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯅ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛ ꯊꯝꯂꯛꯂꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟꯁꯤꯃ ꯑꯣꯖꯥꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯗꯤꯖꯣꯜቭ ꯃꯛꯇꯤ ꯇꯧꯗ꯭ꯔꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯇꯦꯟꯌꯣꯔꯁꯨ ꯂꯣꯏꯗ꯭ꯔꯤ ꯂꯣꯏꯗ꯭ꯔꯒꯁꯨ ꯃꯍꯥꯛ CMD ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯝꯕ ꯊꯕꯛꯁꯤꯡꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯥꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛꯇꯤ ꯊꯝꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯍꯦꯟꯅꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯄꯥꯏꯈꯠꯂꯝꯕ ꯊꯕꯛ ꯂꯣꯏꯁꯤꯟꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤꯀꯣ ꯀꯃꯟ ꯁꯦꯟꯁꯅꯤꯀꯣ ꯇꯧꯕꯗꯗꯤ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤ ꯂꯣꯏꯅꯃꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯄꯥꯏꯈꯠꯈ꯭ꯔꯒꯦ ꯑꯗꯨ ꯀꯔꯤ ꯄꯥꯏꯈꯠꯂꯛꯀꯗꯣꯏꯅꯣ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯗꯣꯏꯁꯦ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯋꯥꯔꯅ ꯐꯪꯁꯟ ꯀꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯗ ꯌꯥꯏꯂꯩꯃꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯤꯗ ꯌꯥꯏꯂꯩꯃꯅ ꯉꯝꯕ ꯀꯣ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯉꯁꯥꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯌꯥꯎꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤꯗ ꯑꯩꯅ ꯂꯧꯕ ꯔꯣꯜꯒꯤ ꯑꯩꯅ ꯉꯝꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯁꯛꯇꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ CMC ꯑꯣꯏꯗ꯭ꯔꯦ ꯑꯗꯨ CM ꯑꯣꯏꯔꯤꯉꯩꯗ ꯄꯥꯏꯈꯠꯂꯝꯕꯁꯤꯡꯗꯨ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ CM ꯑꯣꯏꯅ ꯄꯥꯏꯈꯠꯂꯝꯕ ꯍꯥꯏꯕ ꯅꯠꯇ꯭रो ꯑꯗꯨꯗꯤ CM ꯑꯣꯏꯗ꯭ꯔꯀꯥꯟꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯥꯕꯗ ꯋꯥꯕ ꯄꯣꯠꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯣꯏꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯕ ꯁꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯣꯏ ꯀꯩꯅꯣ CM ꯑꯣꯏꯗ꯭ꯔꯒꯁꯨ MLA ꯑꯣꯏꯅ ꯇꯧꯕ ꯉꯝꯕ ꯈꯔ ꯑꯗꯨꯒꯨꯝꯕꯁꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯌꯥꯝ ꯀ꯭ꯂꯥꯔꯤꯇꯤ ꯑꯃ ꯆꯪꯉꯤ ꯀꯩꯅꯣꯗꯤ ꯁꯛꯇꯤ ꯄꯥꯏꯔꯤꯉꯩꯗ CM ꯑꯃ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯥꯎꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ CMꯁꯤ ꯀꯩꯅꯣꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯃꯥꯒꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ CMꯗꯨ ꯑꯣꯏꯗ꯭ꯔꯀꯥꯟꯗ CM ꯑꯣꯏꯔꯤꯉꯩꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯂꯣꯏꯁꯤꯟꯗꯕꯗꯨ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯩꯗ ꯁꯦꯟꯇꯔ ꯁ꯭ꯇꯦꯠꯀꯤ ꯔꯤꯂꯦꯁꯟꯁꯇ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯌꯔꯤꯡ ꯃꯌꯥꯝ ꯑꯃꯗ ꯉꯁꯥꯏꯒꯤ ꯑꯍꯣꯕ ꯂꯥꯛꯀꯗꯕ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯒ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯁꯨ ꯉꯥꯛꯇ ꯅꯠꯇꯦ ꯑꯣꯏꯒꯗꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯒꯤ ꯂꯩꯔꯤꯕ volume नत्रगा मागी expense नत्रगा मागी कनो मयाम requirements मयाम दी येंगुरकांदा MLA ओइरका जुलेशन मंगा मथाब खरदी अदुम लेरमसु याइको अदुना मसा खाइना हाइबम थोइ हाइना लौइको अदुना खै हेम सेंगागा दि हायन निंगी अदुगा CM ओइरिङैदा तौरम मथाब तो CM ओइदिरैदा लोइ लोइसनगनि हाइबसे मसि कितंग कनो वागनि हाइबदु थमगि को कनो